asisu Manipur Top Channel gi maiked gi special video ngtang ma'am da share tawjage ngasi phong ki basi phong sing gi lokhacharaga ma'am da share tawjabani Manipur da cinema gi khongsa lep gi daure Imphal manung da cinema hall ani digi hena laitre miyam da education gi mangal yauhan batana art and culture ga sagona duna satminariba cinema gi khongsat Manipur da lep khiba yabagi phibam da laire Imphal manung da lairamba cinema hall ayamba mutkraba tungda hauzik supnata gi ani khaktamak laihore masisu COVID-19 gi laisana film kapa tokhibadagi cinema hall mutbagi phibam da laire film forum Manipur gi survey amagi matung ina state asida maru oiba cinema hall taradagi hendre adum oinamak United Cine Executive Association of Manipur Imphal dagi phangba report amagi matung inadi matam kharagi mamang da state asida cinema hall ama oibagi matik saba masa yawo hall yauna cinema hall marfugi mathakta leirami haujikti sada yankhai gi sangda hantharaktuna association asida register tawba cinema hall nifuga teretagi hena laisilaktre mausana cinema hall khara sawbada miyai kunrom khara pikpa haibadi Imphal dagi khara haithaba mafamsingda leiba cinema hall amada yamdrabada miyoi manga dagi tadana thapak piba ngamlami adubu COVID-19 gi laisat asi lakpadagi malem gi oina cinema gi khongsat lepkhibana lamdam asigi su cinema hall salai riba miyoi sing yauna hall sing asigi makhara thabak toramba miyoi sing atopa sinphamda mai onsin kiba kaya yaure masigi manungda lockdown manung asida maru oina Imphal manungda salai ramba maru oiba cinema hall singi mapu kharadi haira yonba yauna atopa sinphamda mai onsin khibasu yaure maramaduna state asida cinema hall hingat hanabagi damak state asida hanglamba hall singasi matam sunaba maung sengapta yamna mathok tari hiramasigi matangda French Talkies ki proprietor Laishram Sanato mana haiki ngasidagi sahi tara kungi mamangda state asigi oiba apunba cinema hall marfugi mathakta leirami masigi manungda Imphal manungda cinema hall tarago humdoi leirami adubo ngasidi French Talkies amadi usa ani sikhak natan atop cinema hall laisilaktre makhasa tharakpoina atop maruiba pawa manamo Lilong Sajing dagi naha ama Shillong police ki team amana prokso case amagi matangda laktuna fagalaga pukhrei Thoubal district police ki manung chanba Lilong police station gi jurisdiction manung da lairiba Lilong Sajing mamang lekai dagi masagi sei kungani pan rom da mak suriba naha ama Shillong dagi lakhiba police team amana makhoina lakhatpa case amaga mari lainaba accused ni haina search tawbugo lainana pharaga pukhrei hairi Pawsina haibada Shillong police na pharaga pugraba naha adugi mami Sorokhaibam Anand sei kungani pan apokpa lekhidraba S Bimol kawi hairi makpu Shillong gi Lumdi Yengzuri police station na satliba kumjai asigi October thada register tawduna lokhatpa case FIR number 130 of 10 2020 ga mari lainana farabani hairi case asi Protection of Children from Sexual Offense Act 2012 ki section taraga mari amasum Information Technology Act ki section humfuga taret of the of A ki makhar lokhatpani hairi makpu Shillong gi East Khasi Hills ki Mandanting Police Station ki Investigation Officer IO oiriba Inspector ED Manana lusingba team amana laktuna farabani hairi Shillong Police ki maiked gi miyesi makhoina lakhatpa case asigi mari lainaba accused ni hairabadagi Thoubal District Police ki ASP na tawrakpa acquisition letter gi matuina Lilong Police ki team amana cyber crime unit ki matenga loinana accused asi phakatkhibani makpu phanana buhona bada saruk yakiba team adu additional ASP law and order Thoubal na piba direction gi matuina satakhibani hairi police ki combined team aduna mahakpu tha asigi kungo humdoi gi nungthulpuk manga makhairom tarakpada Lilong khunau gi farm amadagi phagat pangam khibani hairi pharaba miyo ising asi nungthulpung anirom tarakpada Lilong police station da lakhiba Shillong police ki sub inspector of police ML Trona lusingba team amada topam thokpa court ki yauna formality procedure punamak pangthoklaba matungda khusinabadagi police team asina pukre haiden spouse na makhatana phungdoragli Atopa pawa manamu January amadagi school hanglagani mathang saigi January amadagi school kutima hangdona ba Assam government na firep lokre
lower class ti hauraga university gi level forward lairiba institute khudingma January amadagi hanagu mathau to holagani haina Assam Education Minister Hemanta Biswa Sharma ngasi phongdokre school sing hanagum hangduna mathau to honanaba phirep laukhrabasu classroom singda social distancing mapung phana ngaknaba amadi COVID-19 gi mari lainana government pireba guidelines sing school authority amadi mahairoi singna ngakna sakadabani Panba yabadi malem gi lebak pumma da saithing pihiba COVID-19 virus na maram oiraga lebak asida su khudong sadaba kya mayuk na hali haukiba March 15 dagi COVID pandemic na maram oiraga Assam school sing thingjinduna lakhibani tha tara rom thingjiluraba matung school hangdunaba phirep government na lokhibani haina su phongdorakli atopa pawamana mu Congress ki leaders sing house arrest tawkhre Congress party gi Gai Basau Kisan Bazau Padayatra gi mangoinana party gi lusingba kya house arrest tawduna thamkhre house arrest tawkhiba Congress ki lusingba singdu gi manungna party gi national secretary Rohit Tawdari amasum hana gi MP Pradip Jain Aditya yaukhi Padayatra adu thangja numite gi haugadabani madu Lalitpur gi hauraga toan ba district sing faraga Chitrakuta lusingani Chitrakuta party asigi lusingba kya na government na thoksadabadagi sikhiba Sansingi damakta tarpan pangthokani asigumba issue singi matang na makhata na state government ki mayok lepkani amasum padoyatra adu program gi matung ina pangthokani haina Lucknow the party ki lusingbu singna phongdokhi amaramda Uttar Pradesh ki Congress ki senior leader amasum Brahmin Mahasabha gi convener Pandit Binod Mishra Irai numita party digi resign tawkhibaga loinana mahaki warep adugi matangda party gi general secretary Priyanka Gandhi Badrabu maral sikre Gandhi gi imung manung singna party asibu CBI amasum ED digi kanjanabagi pambai ama oina sijinaduna veteran lusingba kayada ikaiba piduna makhoibu namduna party thadok halle haina mahakna phongdokhi haina spauksna makhatana phongdorokli losilakpoina topa maruiba paw mana miyamna phubudagi lekatnaba ngamdana sikre Say Nauriba Nupi Masa Amabu Rep Taurubugi Damak Nupi Masa Adugi Mari Matana Fuwadi Equis Oediba Nupa Masa Adu Lekanaba Ngamdana Sikre Haina Police ki report Amana Fongdorokli Taudo Adu Kaimur District ki Manungsanba Babura Police Station Konba Kaba Village Hokiba Yum Sakasa Numiki Numidang Tokibani Nupa Masa Aduna Subnataki Say Mari Rom Kakta Ngai Ribi Nupi Masa Adubu Nam Hadrun Nupi Obi Ikai Kumnaba Mangan Kibagi Pau Hek Pangbaga victim Oedibi Nupi Masa Adugi Mari Matasina Taudo Oduda Sienariba Nupa Masa Adugi Mayum da Laglaga Mak Putam Tina Pubudgi Lekanaba Ngamdana Lekitabani Hari Taudo Oduda Lekidraba Nupa Masa Adugi Masena victim Oedibi Nupi Masa Adugi Imungda Section 302 Murder and 34 of the Indian Penal Code IPC gi makhar case ama register tawkhre thaudo du sienaba miye ama su police na fawangam khre amaramda victim oiribi nupi masa adugi mamana lekhidraba nupa masa amadi makki masegi mathakta counter complaint ama tawrakre haina superintendent of police Dilanwas Ahmad na phungdorakli makna phungdokhibagi matungina case adu IPC section 376 rep amasum protection of children from sexual offense proxo eki makhada babua police station register tarokhibani thokriba audo aduga mari lainana police na phongdokhibada laikhidraba nupa aduna sei nauribi nupi masa adu paisa piduna themlaga mafam adugi khara satlaga leiba sizinadra school amada pusinduna rep tawkhibani madugi matung victim oiribi nupi masa aduna mayumgi imung manungda thokriba thaudo adugi pau tamluraba matung nupi masa adugi mari mata singna nupa adugi mayumda thomjilaktuna makpu tamthina phubudagi sikhibani laikhidraba nupa masa adugi haksang adu force motengi dam rakhatkre hairienasu pausna makhatana phongdoraglen thank you